अहानबदा अरोइबा पाउ पिजरे तरागनिपान सुबह लोकसभा मिखल की हयेंग बोर्ड मसिंग थीगदौरिबा सिदा थोकनिंगदबा थौदोक अमता थोक्तनबा सिक्योरिटी की अकनब चेकिंग थौरांग लौखले हाइना इनर मणिपुर पार्लियामेंटरी कॉन्स्टिट्यूएंसी की आरओ टीएस किरण कुमार ना टॉम टीवी फोंदोरकले इम्फाल दिमापुर लंबिदा ngayhak leitana blockade amadi shutdown tawduna miyamda awachai thengpibagi thabak ase makha tana tawraklabadi madu thengnana ba khongthang paikalagani haina Senapati District Students Association SDA na checksin wa thamlagle Cyclone Remal maram oiraga lamdam asida thokiba ichaw amadi masina mang takhankiba seng thizinaba inquiry committee ama semkhre Cyclone Remal maram oiraga Manipuri yauna India gi awang nongpok stat singda piriba safu asigi matangda Chief Minister Nongthombam Birana nungnangba phongdorakle Amadi Taraganipan suba Lok Sabha mikhagi fal hayeng lauthokpaga loinana leibak asida anoba politics ki puwari ama siamba hauragani haina MPCC gi senior spokesperson Ingombam Bupenda Maitei na phongdorakle